YouTube ta shopping haul amadi online da kakhiba pot singbu unboxing tawbagi videos kaya ama aikoina thengnari. Shopping tawba pot leiba haiba asi hojiki matamdadi aduki matik laikhraba thabak amakhak oire. Akaknaba matam khaktada hangpa apamba pot singbu matam changna thiba amadi bill thina nabgi damakta queue sangna lepa adugi darkar su oidre. Hojikti icham chamba click amana lainingba pot singbu mafam ama hektadagi leiba yaraba matamne. Ayuk nungthil nungdang haiba leitana lainingba pot singbu mafam ama hektadagi leiba haiba asisu oithokle. Prithibigi arapa mafam kayadagi lakchaba taragasu ahungba mamalda fanghalabanina leibada laijuba shopaholic singdi anira khanthaba tawdana potjai sing leinari. Pamjaba pot amakhak leiba matamda aikhoigi brain asina aikhoibu nungaiba fawhanba hormone dopamine asi thadokjarakani. Online shopping toba matamdadi dopamine thadokpagi thabak asi anirak hanna thoi. Ahanba oina akoina online dagi pot ama hek leiba matam aduda dopamine asi thadorakani. Anirak suba aduna pot adu aikhoigi inakta yoroklaba matung aikoina hangthoklaga yengba matam adudani. Leibada nungaiba fawriba potjai kya amabu paisinduna thamba pamliba asi miyoibana matau karamna evolve torake haiba asinasu oihalibani. Ngalingegi matamdadi darkar oiba potlamsing khwaidagi yamna leiba mi aduna hingbagi changsu wanglammi. Khudam oina hairabata ingdam thagi jingsinba makhai ingba matam aduda chanaba chinjak amadi thanaba sing paisil hauba mi sing aduna hairiba potlam sing asi langsil haudaba mi sing adudagidi hingbagi chang asi wangammi. 18th century dagi horaga Europe ki awang nongchup thangba lamdam ming oina palabada Britain da industrial revolution asi horakhi. Masina maram oiduna achau achauba potsa sangi mapu haibadi capitalisting asigi sendong angakpa fangna hengalakhi. Thabak suriba sinmi singi khutsumal suwang khalakpana maram oiduna hingbada changba tangai fadaba potlam singdagi khara khajik hendokpa potlam sing leiba ngamlakhi. Makhoina matau asumna chading toba asina senmitlon gi fivam su hena fagatpa ohelakhi. Hanadagi fivam hena fagalakpa amadi sale hena paiba henkalakpa asina maram oiduna ake amaugi atangba potlam sing haibadi luxury items leibagi chang asisu henkalaknabagi maram amakak oirakhibani. Consumerism hariba darkar oidaba ahenba potlam kaya amabu leishan passion bagi thabak asi yamna fattabani haiduna experts amadi micham kaya nasu fongdokle. Adubu consumerism na mayamgi afaba amadi kanaba kaya marum amasu tawbiri hariba sing adu amamamta oina khangminarasi. Bernard Mandeville hariba philosopher asigi lyric Fable of the Beast hariba asida mahakna matau asumna fongdokhi madudi luxury items leiba asina leibak amagi sel thumgi fivam pagalhanbada natana lengak na sulamdam adugi lairaba amadi tolatarba prajasingi punsibu hena fagalhanba amadi chikhatpina nabagi khongthang kaya amalauba haiba sisu oithohalibani. Thoina maming leiraba lyric The Wealth of Nations pu iramba Adam Smith na ahanbadadi Mandeville na hairiba sing asibu yaningamdaba taragasu konadi chummi haidani yazakhi. Potjai leibabu yamna pamjaba consumer society sing asina lairaba mi singpu sel thokpa yaba thabak phanganbata natana lalol itiksu hengatlali masina maram oiduna lamdam amakhakpu sel thum yamna paiba lebak amakhak ohenba ngamlibani haiki. Potjai singbu leigadoriba consumer singna khwaidagi afaba pot pamana maram oiduna company singnasu research and development ta sel kaya ama thadaduna hanadagi hena faba pot puthoknabagi maram amasu oihali. Potjai sing saba matamda yariba makhaidi sel changhandana sabana maram oiduna consumer sing na pamliba potlam sing adu ahongba mamalda fanghanba ngamle sel tonsindana apama potlam kaya ama leiba ngamhali. Quality leiba afaba pot puthorakpa company singbu yokhatpinabagi maram amasu oi. Fazaba afaba tamak pamnabanina magun yaudaba pot saba company singsu mathantana mutchakhiba natragana hanadagi hena afaba pot puthoraknaba hotnahale. Consumerism na maram oiduna anoba business ama hangdokjaraga isana isagi thabak piba asisu ngamhalibani. Hairiba apikpa business sing asina mi million kaya amabu thabak pibiri. Consumer singsu makhoina fangfam thokpa hak singi maramda hena khangba henkathalle. Khudam oina hairabada bera tawba pot amakhakna makhoida sokhangadabadagi makhoina masabu ngakthokjabasu ngamhalibani. Mingchat amungtang buthi khradi potjai sitpagi chang hantarakani haiduna kibana maram oiduna company singdusu matam punamakta makhoina puthokjariba potlam sing adugi standard ama maintain tawna hotnajarakani. Consumerism gi yamna fataba mang takpa pohhanba yaba maram sing adu amuk khangminarasi. Khwaidagi chauba amadi khwaidagi kiningai oiba maram amadi consumerism na economy chakhalhanba asibu environment kanbadagi hena maru oina lawriba asini. Aikhoina kanadabada leisiliba pot mayam sing asi saba matamda prithibidagi resources kaya ama sizina thoi.
Hairiba resources sing adudi loiba naiba maramna tungda lakadoriba charol surol singi sizinanaba konararoi haiduna sumi binary. Fashion hairiba asi environment ki damaktadi yeknabani haiba matamda haiman bathokloi haina khanjai. Keba pamjaba naha singnagadi yamna ngaunaba fast fashion brands ming oina palabada H&M asina jingbasing sina thadokliba greenhouse gas amadi manghaliba isingsi angakpa fangbagi changdani. Khwaidagi noba trend amadi fashion innaba hotnaba matamda environment pudi tamthina sokhanbiri. Adom khangbibra akepot sabda sizinariba palm oil puthoknabagi damakta umang wamang kaya ama kokthorakpa haiba asina maram oiduna chimpanzee amadi atopa yongi species kaya ama mangkhinabagi maram amasu oirakli. Consumerism na society amagi moral fabric da akaiba purai. Khwaidagi sel changdaba mongda potchai sing puthokpa yana nabagi damakta upai leijadraba lairba amadi nupi angang singbu exploit tawbiri. Celebrities amadi fashion influencer kaya amagi matau tamnaba sel leisu leitana credit card sizinaduna sotlaga keba kaya amasu lei. Prithibigi oina America hariba lebak asina consumerism gi lamda leader haibadu oiri. Changchatta American amana pairiba credit card masing asi ani umni hairi. Haksel ga mari leinaba problem kaya amasu poluknabagi maram ama oihali. Tonsiluriba sel singtokpa ngamdabaduna maram oiduna stress amadi depression ga loinaduna hingba kaya amani. Research amagi falgi matung inna aikhoi gi darkar oiba potlamsing adu fanglaba matungda ahenba potlam kaya ama paisinba asina nungaibagi chang henkathanba ngamde haina phongdokle. Pukhatchaning ba wahangde matau asumna kayam kuina aikhoi hingba yakhigani. 2050 yorokpadadi samudra danga ki masing budi plastic ki chang ne hena wanga dorabani. Climate change ne hena tamthi helapa wildfire kaya ama chaglakpadagi sakti leiraba lebak singi na kaira khulaba mi kaya amasu masagi mayum thadokduna thawai hingnaba chenabagi videos kaya amasu koi urabani. Ngaihaki nungaiba amadi lisang sittaba makhalgi fazaba tanabata isagi hek iyumbu mai thadokjaba haiba asi wakhal khanba ngamba khwaidagi singe haijaba jiba aduna tofam thokpra. Pot sariba yolaiba company sing dunati makhoigi sendong khaktagi khalaga consumer sing aware oidana leiba adu pamlebani. Sathiraba climate disaster kaya ama thokpagi chang hantha hange haiba targadi aikhoi pumna makna wakhal taminaba ama changi.